Ahanba magtada Kangleipak News Tengbang Lof KNTL Manipur na meeyambu ikok nonna khuramjari amadi meeyamdagi mateng nijari. Lamsang kendrugi manung chanalaiba Maharabi Awang Laikai Ward number 1 dagi Laitonjam Landhoni chahi yankai mapuroiba laikhidraba Laitonjam temba maitei haiba maraibak thiraba imung manunggi awaba amadi sahi nauriba machani ki mahai masing tambada Kangleipak News Tengbang Lof KNTL Manipur na angamba mateng panglagani miyamnasu el landhoni gi amadi pikliba angang anibu nungsibiduna angamba mateng pangbiu miyoi bagi laiba kanana tambangamgani Laitonjam Landhoni gi mapuroiba kumja lisingani ga taraga mapan November thada anaba amana maram oiraga laikhidre el landhoni gi ni haibada sahi tara manga muk suraba machanupa ama sahi tara nithoi muk surabi machanupi amaga makhoi ahum lehauri hingnanabagi lanfamda sinfamda silhau thidana laikai gi afang ba thabak suduna amadi lamdam aduda leiba nganu yen gi farm amada thabak suba yauduna maduda fanglakpa senfam kharana macha ani gi nomagi mabuk thananaba hotnajarami adubu ngasidi landhoni gi haksangda anaba amana maram oiraga thabak suba chatpa ngamdabana wakhal mapung phadriba macha anibu mabuk thanna pijaba ngamdana hingli haiduna thamoi sokna el landhoni na Kangleipak News Tengbang Lof KNTL Manipur gi executive member aikhoida paudam biraki aina thabak se kari sudage khanmuda ichaji ngamdabanina karare kari sudage lakai kari sugudaba kari begedaba sida yen nganu marum loiba nganu marum kon ba mafam amalai maduda ai jamjaraga noigi thabak se khara yaujage haraga ai yaw chanu pati sahi tara manga muk suraba sahi tara manga muk hai ma class 5 tam gadam ne duma tuition tam ko sadam ngam gai ma ne bini ne pa bitam sakre en ji chaki ma boy kolom le dio lai le ju boy le dio kolom le bi ma hai ko pore le dio pore le dio nai sini makhatana el landhoni gi machanupi lenthoi ngambina asumna thamoi sokna paudam birai kairoi laikai gi homin kaminarakpa imanabi singna school kaba tuition chatpa uraga aisu chatningi mamada lairik laibiu haibadasu mamana lairik laibiu yade chak chara helaga ising thaklaga ahing tumbasu yawi mamana macha aikhoibu konduna kappaga ahing kaya amasu tumdana laiki haiduna paudam biraki ai bibajire majinare Laitonjam Landhoni gi imung manunggi awaba khudong chadabasing asigidamak angamba mateng pangbiningba khwai tarana pizariba contact number asida pau faubiraga mateng pangbiba yagani